कुकी खुलद संखिबा अमा थीबा खंखिद्रे हौखिबा अक्टोबर निफालदा इम्फाल इसके उयुंपो अवांग लेकाइदगी वाखल खर खर सोयरबा मियोय अमा पुखाव तेरापुर ममांगदा लेबा कुकी खुललोमदा संखिबदगी ngasi phawwa langla langjal khangdana leire ngasi phawba thiba khangdana leiriba miyoy ase yongkhaibam sante sahi homfuga mare apokpa laikhidraba khamba kawi haire imung manungdagi phangba pawgi matungina maha wakhal mateng matik suoiduna leiraba miyoy ni hawkhiba october 9 gi ayuk pung 13 rom tabada pukhaw terapur mamangda leiba brickfield lomda chatkhiba labukta thabak suduna leiba khunjasingna una hawkhi haire brickfield adu hendoglaga satang melai haina kawba kuki khulama lei maha haireba kuki khul asida sanglamgani haina thajanari imung manungi maikai tekta kaidana thadok pirau haiki haire lamdam sigi nupi singi fije chakcha thogalon na singba kai tharak liba se somthokna bagi pandamda kanglai leisa phan thaupu ba singi wasak lokre ningthau sana jawbo lei sembana phongdokre lamdam sigi puwari amadi horok phamarik chumna khangba ipai puna salamba liglam ngak na zatpa maraibak nu siba mirol ama tholakpada lamdam ase yamna laina kanba gamgani lamdam sigi nupi oibe singi fije chakcha thogalon na singba kai tharak liba kaya asibu sumthopa amadi lamdam asigi sanabi yokhatnabagi pandamda lingkhatkiba kanglai leisa phangi thaupuba singi wasak lobagi sana konungda pangthokiba thoram amada mithunglengi warolda wafam ase ningthau sana jawolai semana phongdokibani sakhangdaba singna oripok sorbon thingen horok phamlai kaida leiba sorok khaibam amarjit sahi kunga taruk apokpa sorok khaibam herojit ki yet thangba khongda nongmaina kablam le hairi kanana kari marang gidama mahakpu nongmaina kablam libano haiba khangbangam jai korkom UNLFK RPF PLA Pripa Progressive na laklebo October 15 numit ki ayuk pung taruk tagi nuwidang waram pung taruk phawa nipur gi mafam punamakta pung 12 sumna total shutdown lauthokre KCPMC Progressive na miyamda yamna maroiba wafam khara thamlakli madade KCP surrender singna group semaktuna sel paisa khaibada maba mapa oiba singna phajin bunsindana yumda nasa sebo gyan tana thambi horo natradi sairak pirakpada wakat mi phamsu phambirakano loire sen khai miyamna yawola party dagi sen kraba mioi singna group semak tuna khun ngakpagi namada state police station dagi lakpa khulai sing sijenaraga sel paisa khaiduna miyamgi I subliba madi yeknabada sangjadaba makhai ningtam yawal lalau party gi thodangda khongdariba singda kurau thangleba KCP surrender group singi lusingba singda party gi maikai dagi appeal tawjari madade maitai kuki ani gi lana sida adom mamal yamlaba thodang siglobi rabaso KCP gi ming paksilaga group semkatuna miyam dagi ser khai thumkhai tawba nupi angangi case paisen duna party sabagi thabak se tawbigeno yeknaba thengnabada sibak ibadagi Assam Rifles makong kon karaba singna tuminna pothabiyo lal hausi yeknabaga thomtana si kiduna selaro haragadi na thauna leina kanglepak Manipur buning tamba hanjana nabagi lanthengda mang thabiru law maduna taduna yeknabana phamu phamba lepu lepa miyoi singna any party singi liglamda khurau thanglebado ngasi haba domisidagi handokpiyo masina puna maki yai fabo oibinagani haina party gi maikai ireisa yek salaisa singda appeal tawjari mama pa oiba singna so jana su singna Assam Rifles Indian Army singna sangjaduna party kaya ge khongsatta khurau thangliba du matam chana phajin pulsit miho lam helaba surrender group semgatpada ngaksau theklaba mioi singda any party singna makhal makha kaya ge sairak pirakpada wakat mi phamna singba tawbigano any party na sairak pirakpada so KCPMC Progressive na saugat kani haide Bihar ki छात्र अमना महाकी ममा मपा से सनी लियोनी अमदे इमरान हाशमी नि हाइना एग्जाम की रिपोर्ट कार्ड इरम खरे हाइदे